Kuki taba mafamsingda total shutdown chathakibadagi state asidagi mapalamda chatkadaba passenger puba amadi pochai puba garising chatpada khudongchadaba chauna mayoknare miyamgi yaifanaba paikhalakpa thaurangbu thawai usittaba moongda state asi phauduna chatliba nation gi property oriba national highway sing yauna maru ebalami singda miyamna ningthina chathok chanyanaba paikhalakpa khongthangda ayat apan pirubadagi security force na lokhalakpa thabakta mioi ama laikidaba amadi mioi khara aso apan yawkiba adubu yaningde haiduna Kuki gi civil society organization amadi mahairoi lupsingna matam kaktana total shutdown gi khongjang sinba haukhre Surchanpur Kangpopi tengnopal yauna Kuki singna khundaba state asigi mafam singda chathariba matam kaktaba total shutdown na maram oiduna state asidagi mapalamda chatkadaba passenger puba amadi pochai puba gari sing chatpada khudongchadaba sauna mayoknari masigi mathakta Kuki singna khundaba mafam singda miyamna chathok sin tawbada asoba panba ama oire matam kaktaba shutdown na maram oiduna Kuki singna khundaba mafam singda mahisang sing thonglonaki kaithel kanakide lambida gari chatpagi chang yamna hanthaki maroina ngarang Kuki singna Kangpopi district da changsinkiba khongjangda lambida nungjaw sing yauna uwa kaya paisinduna lambi chatpada athingba pikiba aduna maram oiraga ngasisu makhatana national highway anida chathok chasin tawbada chawna khudongchadaba mayoknare adum oinamok matam kaktaba shutdown gi khongjang sangsilaba asida hauju phawbagi oina pamdaba thodok sing thokpagi pawdu leitre security force ki maikaidagi su pamdaba thodok sing thoktanaba akanba section thorang lokhatle nakala maromda shutdown asida ITLF KSO general headquarter Kotu SAS ZSP GSO Surchanpur amasung MSO Surchanpur gi maikaidagi su shutdown asi sagotkani haina tongan thadorokpa zero singda phongdorakle loinana Surchanpur district su total shutdown gi khongjang sangsinba haukhre Kuki militant singna CRPF ta nongmai kapsilakre Phalgak Chau Ekai police station gi manungsanna leiba Torbung Gobindpur da leiba G71 battalion CRPF ta ngarang numidang pung 13 minute yankai rom taba matamda Kuki militant singna nongmai kapsinduna attack satharakre haire pau sesina phangba pau gi matungina Torbung Gobindpur Christopher School leiba CRPF battalion da kulai paiba singna Kuki singna khundaba ti munjang amadi leinomdagi nongmai ron kunrom ena kapsilaktuna attack satharakibani haire Kuki militant singna nongmai kapsilakbadu da nakalani makta minakun hena khut handuna nongmai kapna ki haire maduda Kuki militant singna pompi bom ahom kapsilakpagi manungda ama pokhai ki anina pokhai ki de haire thodok aduda so apana madi asiana yakkiba laite haire More border town da Kuki jo council na kauba total shutdown na maram oiduna khuntak lan sikre Indo-Myanmar border town More da total shutdown sathaba hokre Kuki jo council na kaukiba shutdown sina maram oiraga Indo-Myanmar town More khuntak lan siba ka samana khre lambi dami amata chanakide Kuki jo council na satharakliba shutdown gi khongjang asi tha asigi ahanba numita Delhi da Ministry of Affairs na Manipur gi shanti hanjalaknaba kaukiba high level security meeting aduda Union Home Minister Amit Shah na pikiba directive singi manungda ahanba oina March 3 dagi Manipur gi highway amadi lambi khudimakta community khudimak free oina chapayanaba escort piduna bus service ki khongthang ngarang Bir Tikrenji International Airport Imphal dagi hauduna Imphal to Surchanpur amadi Imphal to Senapati bus service haudokhiba adubu yamna kanna yaningdaba phongdoktuna More border town da su total shutdown gi khongjang sangsinkhibani ngarang mioi amata yauduna Surchanpur phawba chatuna mai pakna halakpaga loinana mitei ani yauna Senapati phawba chatkiba bus service Kangpopi gi miyamna lambi thingbana maram oiraga kaithel manbidagi hena lansinba ngamdana MST bus adu akai atoi khara thoklaga Imphal tamna halakibane Amit Shah gi yathang matungina ngarang pangthokkiba free movement gi ahanba lenga ke trial da Kangpopi gi gangpi phai amadi kaithel manbida security force amadi Kuki gi masing yamlaba protester singa khuthona khiba da Kuki jo gi mioi ama laikidabaga loinana mioi yangkhai henbana aso apanang khibane thodok adu yaningdaba phongdoktuna Kuki jo council na Kuki taba mafam singda shutdown lauthokiba matungina ngaseyu anganbadagi tengnopal More ra chingbada shutdown pangthokre Kuki nupa nupi kaya thoraktuna lambi thingbagi khongjang sangsinki loinana lambi da phamjinduna laike pamdaba thodok thoktanaba More police ki kangbuna akanba ngak senbagi thabak lokhatke haide Fox ki president oina thau puramba TS Manihar president phamdagi thadokre Federation of Civil Society Organization Fox Manipur ki president oina thau puriba TS Manihar Fox ki president phamdagi ngasidagi pothajarge haina masamakna khuyek piduna press ta thadorok serolamna khangalakle press ta thadorok serol sida TS Manihar na Fox ki president phamdagi tokpagi maramni haina khangalakle bade ngarang Fox na senduna peace rally shanti gi paujel puba khongsat Imphal dagi Senapati phawba chatkadaba khongsat adu panthung yauba ngamkhidaba amadi idea of Manipur gi wakhalon da thajaduna Manipur da khundareba yellow phorok khudingma pupunna chakhotminaba punna hingminanaba haibagi wakhalon da
Mangjil Thara Tabak Tawzariba TS Manihar Fox ki President Ayakna Peace Rally Asibu Ayat upon Piriba Security Force in the Akanmong the Kanaruba Madi Rally Adu Makatana Tingjilakpagi Kwirang Kwishaw na ring ay matamda social media khara da thagalakpa post amada Manipur asi Maitai amadi Nagagi lamni haiduna asawbana maram oiraga atopa yellow purup singi particularly hai haudaba amadi Maitai Pangal haina hai haudabana maram oiraga Maitai Pangal isinaw singi marakta tongan ba nungay tabo wapam kaya thamlakpana maram oiraga isana moral responsible lawjaraga ngasidagi Fox ki president ki phamdagi pothajaraga haidi zero lasina hai adubu Fox ki president oibadagi pothajarabasu lebak ki thabak thoram sing maroina peaceful coexistence among the ethnic community amadi Manipur Santi puraknaba thabak thoram khudingda angamba mateng pangkhigani hainasu Manihar masamangna khuyek piduna thadorpa zero lasida haidi Bunker ani thugaikre Khul district ki Litan police station ki manungsanna Thawai Kuki village ta Kuki militant singna ain gi wangbada saramba bunker ani ngarang security force ki apunba team amana thugaiduna mangankhre haidi Muslim nupi ama heroin powder gram chamaga kuntaret ka konana phare ngarang security kangbuna national highway number 2 ibudau thangjing temple mayada thi humbagi thabak chathabada tongan ma sapon cap tara da haplamba heroin powder ni haina chingnaba gram chamaga kun ga taret ka konana phare haidi pharaba nupi ga mamin Farida Begum sahi kunthra ga taret kawi phogok chaw awang laikai dagi ni hairi social media da thakan narakpa tongan ba paw singda AT unit 11A ga CRPF ki combined team ga pullaga Kuki na law unadaba tera khongsang bi maningi labuk lamhangda mai tharakpadagi tera khongsang bi khul tamna naksilakpadagi mai kannaba kanna honakre hairi Saijang village Saikul village sip Lalthang demjel masakhang daba Kuki singna nungmaina kaptuna hatkhre hairi kadai phawba chumba pawno hena mamutana khangnabagi damak official ba pawngai minase Kuki singna India ki citizen natre khalabadi laibak si thadok laga chatkibana hena phagani haina Joy Kumar na phongdokre NPP Manipur State Unit ki President Y Joy Kumar na haikre Constitution na piba fundamental right ki mayok ta lairiba Kuki phuru ki musing ase India ki citizen natre haina khalabadi laibak asi thadok laga chatkibana aphaba oigani wafam asi Union Home Minister Amit Shah na state asida free movement lehanna bagi khangalaki bagar iroinana ngarang Imphal dagi senapati tamna chatkadaba MST gi bus ama Kuki singna athingba pirakhiba adugi matangda pangthokpa paw ki mifam amada mahangna phongdokhibani naurem thongda leiba NPP Manipur State Unit ke office the party sigi makok thongba lusingba kaya yauna pangthokpa paw ki mifam aduda Joy Kumar na hai Union Home Minister na lauthokiba wafam amabu Kuki phuru ki miyoi singna thawai usitana laukiba adu constitution gi mayok ta lepa illegal oiba thawongni Kuki singa si India gi citizen amani haina khalabadi Union Home Minister na lauthokiba wafam adu ikai khunafam thokpani loinana makhoina khundaba mafamda India gi constitution asi chatnabada apanba piroidabani Constitution na India gi mipung khudimak fundamental right phanghangadabani haiba wafam asi mayek sengna yauri loinana constitution gi article 19D gi makhada laibak asigi miyamna chaningba mafamda ayat apan amata yaudna chatpagi ayaba piribani haiba article sigi makhada Union Home Minister na lauthorakiba free movement gi wafam adu Kuki singna India gi citizen amani haina khallabadi yafam thokpani kaliguma makhoi singa si India gi miyoi amani haiba khanma ngamdrabadi laibak asi thadoktuna makhoi gi horofamda chatkibana hena phagani violence na kaidawnongda kanaba porakloi haibasi khangna thabak tawgadabani state asida president rule thamlakhibadagi ngarang security force na akanba action lawba ngamkhibani haina takhalle asiguma makhalgi action adu popularly government leiringai matamda laukhatpa ukhide state asigi miyamda constitution na piba fundamental rights sing phanghanabagi damak central lokhalakpa thawrang khudima party asina taramna okbe haina su Joy Kumar na makhata na phongdokhi minna uba khara miyamda khanghaningbagi mayaina viral oihanbadagi punsi manglam dore haina Dr. Mohen na phongdorakle national highway the free movement chana halagani haiba Home Minister Amit Shah gi warepta thajaba thamluba thawai manglam gadore Union Home Minister na free movement chana halagani lauthoklaga ROP tabagi mami taramdre Amit Shah gi free movement in national highway after 20 month ki warep Kuki nupi singna thugaikre maina paibi singi ngahaki asawba kharana lo ngaktuna chatliba citizen amagi photo viral oihalapodagi punsi mangi tawramle haina MST gi bus passenger
Imphal Rimski retired the MS Dr. Yanglem Mohena Pendable Pondorakle, Tasiki Nipangi Imphal the Senapati Pawi Kongsata MSD bus passenger Oikiba, Uripo Asom Lekai the Urembam, Langam Amade, Dr. Yanglem Mohena, Tenarapo Kudong Tibesingi Matanga, Nasi Manipur Press Club the Pang Tokiba Paugmi Pamamada, Dr. Mohena Makatana High, Pokes na Sinkiba Pace Relay, Adu DC Amadi, Security Police na Ayaba Piraga Satka Doribani Kana, Relay Adu Sarugiana Bahonake, Adu Parmisan Yaudana release at Nabahonaba si Kudong Sada Batopay Kalaga, MSD bus the Senapati Pawa Satuna, National Highway the Primumen later Brahabasi, Yang Topasat Kibani, Kongsat Adu Sekmai Baza Europe the Security Force ki Maikaidagi, Gaspar the Tonkat Nabakangalake, Maduda Sekmai Gimera Pai Singamio and Nikakari Maragi Gaspar the Puribano, Salabadi Makushu Satkani Haibaki Watok Toke, Masigi Matung Kanglatombi Europe that Leramba Mera Pai Singing Maratagi, Nupi Amana Gaspar the Sangduna Poto Namhoraga, Viral Oirake, Viral Aduna Maram Oiraga Gaspar the Mite and Yaure Kankibadagi, Kaitelman B Amadi, Kangi Pai the Kuki Singi Akanbe attacks at Tarakibane, Irang Silaksinaba Security Force ki Maikaidagi, stun grenade, live bullet, tear gas, cell Nasimbukea Pung Amarum Hena Kapke, Irang Dunem Thadri Pawa, 77 Sampai Company that Sangzapam Lauduna Lake, Numidang Pung Taruklom Tarapada Assam Rifles ki Mejar Amana Lusinduna, Kanboy Yankai Laktuna, Ekoi Anibu Rescue, Tobiraga Impalda, Numidang Pung Tarakpada Yorokibane, Mahana Makatana High, State Asigi Administration Pai, the Governor, DGP, Security Advisorship Secretary, Manipuri Amatana Tabana, Ground Reality Kangmawale, Narang the Primume Lehalagani Hairaga, Vulnerable Oiba Mapam Singda, ROP Tahandaba, Intelligence Watpagi Mami, Kuki Nupi Singdulaxinba, Namkidabata Natana, Lady Batongantonganba, Loophole Singi Marakta, Pokski Relia du Salamba Tarabadi, Asiana Aso Open Soidana Nangangani, Loinana Tako Nitogi Matunda, National Highway the Lamdam Asigi, Mioi Ama Oina Poliski Mateng Lauduna, Gaspar the Tongduna Salubatuda, Kanghaudabanga Haki Ashauna, Mioi Anigi Punsi Malang without a Habasi, Para Oina Tamhaningi, Manung Tina Kangdana, Ayaki social media da, La Nangakwa si Tokla Sehana, Mahaki Maikaidagiso, Makatana Apil Tauki.